Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Manipur ngasi athoba singi numit Patriots Day pangthokli Security Force na Churachampur jila dige kujuklai kya phagale amasung sangsaki sabha animaki mifam ngarang hanjin yaithokraba matung tha sigi tarani panda amu hanna phamlagani Manipur ngasi athoba singi numit Patriots Day pangthokli Inkumja lisinguma chanipan marpudra mathoida maraibak Manipur bu ngak senabagidamak soknakiba Anglo Manipuri land laikiraba lamdamasigi thona pharaba singbu ningsingduna sahi khudingi August 16 asi athoba singi numit pangthoktuna lakli ayuk anganbadagi hauna Imphal gi maruiba lambi singda prabhat feri chatke Iman thawna pharaba mapara sina fasigi sagai kadana imaleba gidaba thawaya kontha pipi thawna pharaba mapara mo kaya amanasu iraiba ni tamanga naba yendaba galana ina imaleba gidaba thawaya kati Thauram asigi mapung oiba thauram haujik haki matung pung nipan taba matamda Imphal gi moirangkhongi hisam yaisam patalaiba Yubras Bir Tikendra jiki samadida Raijapal Ajay Kumar Balana luchingduren lai katkani mafam asida luchingba asigi mafamda last post kongba guard of honor amasung god salute piduna ikai khumnaba utkani masigi tungda palace compound Imphal da laiba thangal general gi mandeda Raijapal na luchingduren lai kalaba matung last post kongba guard of honor amasung god salute piduna ikai khumnaba utkani Nungthilda Raijapal na luchingduna Aitiasik orba Kanglada Chatuna Kangla Utrada Lay Katlaba Matung Bir Tikenjaji Park Laiba Sahid Minar Tamna Khongna Lakani Mapamaduda Mahangna luchingduna Lay Katlaba Matung Inkumja Lisingamuga Chanipan Marpudra Mathogi Langa Mari Lenana Miram de Loi Thakraba Singidamak Kinba Ningsing Numbida Lay Katkani Madugi Tungda Mapamadu Tiliba Miamda Raijapal na Wangangani Athoba singi numit raija sigi tongan ba rajniti dol sing sangsan sing amadi Manipuri sing na khundaba mafam sing dasu pangthokli Athoba singi numit ka mari lenana lambi gi sathok sasinda ahongba khara leiragani Imphal gi moirangkhomda leiba hisam yaisam patta pangthokkodrba thorongi yenglaga singjamei romdagi lakpa gari sing singjamai thong amasung pisum thong lomda thaiduna chakigani mayang Imphal dagi lakadaba gari sing kaisam thong phawraga chatpa yaroi Imphal General Post Office dagi singjamai lambi tamna chakadaba gari sing sanjen thong amasung nitya pachuthek lomda thaiduna chathangani Nungthilda Kangla amasung BT Park ta pangthokkodaba thorongi manungda Kangla gi nongchup thangba gate amasung BT Road ki paring gari sathok sasin tawba athingba thamgani haina Traffic Control Police Wing gi SP na thokpa cherol amana khangalakli Athoba singi numina lakpada Raijapal Ajay Kumar Bhala Manipur Vidhan Sabha gi adaksa Thoksom Saidrapata yauna luchingba kyana miyamda yaipa paujel pirakli Sahi kudingi August 16 da Rup Mahal Theater na sanaba drama Bir Tikendra ji ngasiju miyam da khudol tamgadori nungthil pung manga makhaida utkadoriba show paraga theater asina drama asi sanaba chani yangkhai subani Rup Mahal Theater gi secretary na thokpa cherol aman hai Maitram Birana iramba Bir Tikendra ji drama asi Inkumja lisinguma chamapan yangkhai mathoi gi August 16 digi sahi kudingi uttuna lakpani Security Force na Raija sigi chingnaba mafam singda area domination amasung thihumagi thabak chathabada Churachampur jila dagi kujuklai sing phagatle Manipur Police ki PRO na thokpa cherol aman hai ngarang Churachampur jila ge Dampi Rijit tegi single barrel nongmai ahum sana kapayaba motor pompi manga IED taret bulletproof jacket ani Motorola gi radio ani charger ama amasung helmet ani phagat pangamle hairi Atopa thokdok amada Manipur Police na ngarang Kaksing jilagi Yanglam Awang Laikai digi Pripak Pro gi nupi kadar ama phaki haukiba ningtokaba numita Manipur Police na yungang bottle nipu amasung yungau liter samri humpu mari Imphal East jilagi tongan mamafam sing digi phakatki polam sing adu excise bibakta sinakre hairi tabiriba pawasi Akasbani Imphal degini
Sangsaki Saba Animaki Bipam Ngarang Hanjin Hanjin Yetokraba Matung, Tasiki Tarani Panda Amuk and Pamlagani. Bihara Satariba Akanaba Electoral Gi Intensive Revision Gi Matang that Lok Sabha Amasung Raja Sabha Hanjin Hanjin Yetoki. Sarangna Bamarakta Lok Sabana Mines and Minerals Development and Regulation Amendment Bill Lisingani Kunmanga Pass Toki. Selto Mantri Nirmala Sintarabanna Insolvency and Bankruptcy Court Amendment Bill Lisingani Kunmanga Sabada Potoloba Matung Selection Committee da Tadaki. Sabagi shared a Birodigi Sadasa Singna Si Langsing Kibabu, Parliamentary Affairs Mantri Kiren Rizizuna, Nungaitaba Pongdorli, Manghai, Togdog Adu Sabagi Sana Kangongi, Mayoktani, Manghai, Sadasa Singna Lebak Asigi Miamgi Kanduna, Kananeba Singda, Saru Yagadabani. Raja Sabadasu Piba Madu Chap Manan Leki, Sabana National Sports Governance Bill Lisingani Kunmanga Amasung Anti-Doping Amendment Bill Lisingani Kunmanga Pukatuna passed down Bohonaki. Adumoinamag, Sarang na Batopagi, Mipam Yetoki, Tungda, Sabana Bill Ani Asi passed Toki, Sabana Income Tax Number 2 Bill Lisingani Kunmanga Amasung Taxation Laws Amendment Bill Lisingani Kunmanga Ayaba Piki. Awang nong pagbarki mapang kyada lagliba numinini asida akak araw galoinina mayay orpadigin nong kana churubayay hari. Med bibang hai lebagi konong Delhi, Punjab, amasung Haryana gi mapang kyada su ngasi nong kana chugani. Telangana gi mapang kyada nong kana chugani haina red alert lautokre. Awang Bharat nong pok amasung khabarki mapang krada lagliba numinini asida nong kana chugani. Uttarakhand gi Uttarkasi jilagi Dharari Harsil Lamdam da Tokiba Togdokta Tiba Kangdan Ladiba Myoising Tiba Gitabak Leptana Chatari Hauji Pawu the Myoy Lisingama Chahum Subnani Pan Kanbangam Kre Uttarkasi District Administration na Togdok Aduda Nepal gi Myoy Kunmanga Yauna Myoy Humpuni Pan Tiba Kangdri Hairi Jammu Amasung Kashmir gi Mapang Kyada Kangawdan Torpa Ising Isauna Jila Amaga Lambi Poundre, Mapang Kyada Singning Kaiba Amasung Lekom Lenang Sentaratuna, Satok Sasinda Kudong Chadaba Mayok Nale, Razauri, Riasi Amasung Puns de la Labor School Sing, Suti Hadokre. Ngasi Pongo Pausi Sing Maru Pausing Dama Housing Ngangbam Amukhomba Lady, Amukhomba. Takachari Rajesh Lanjener Bemui Singda, Akanaba Pekes Pinaba, Ain Kaina, Sangshilakba Mitop Sing, Kangdok Naba, Raja Sabagi MP, Sanaza Waleshemana, Kenda Sarkar Takshin Kiba, Draki Kesta Chenaba Singdi, Police or Basu Amata Lema Taro Haina, DGP na Fongdoke Wafam Amadi, Adar Kana, Leba Asigi, Citizen Ni Haibegi, Kudam Sangdam, Obeyaru Haina, Supreme Court na Fongdoke Wafam Nangachi Fongba, Pausi Singi Maru Pausingori. People's Chronicle da IDP Singda Mateng Pangnaba, Ain Kaina, Mitop Sangshilakpa Tingnaba Kendra Sakar Takshin Krahaba Pau Ahanba, Helain Toduna Fongli, Pausi Sanali Bak Pongnafam, Hills Hornbin Express Nasingba, Pausi Singda. Tongan Mongda Headline Piduna Pongari. Draki Kesa Senaba Singdi, Police Orbasu Lema Tharoi, DGP. Suspend Tokiba, Police Personnel Mangasu Kre Have Pau, Sanga Express Manipuri Edition da and Headline Piduna Fongli. State Ketakta International Yude Fangto Kre, Awunba Kunayama, Puraknaba, Nahasina, Tawdang, Lobasangi Haina, Rajapal, Aji Kumar Balan Fongdoke Wapam, Sanalibakta, Anishuba, Headline Tori. Pawasi Pona Pamdana, Nahasingbu, Pangal. Tona Haptuna, Sustainable Development Goals Sing, Pangdaba Sangshin Minasi, Governor Haina Ahan by Headline Tona Pongli. Narugi Togdangda, Adar Kana, Laiba Asigi, Citizen Haibegi, Kudam Sangdam Obeyaroy, Haina Supreme Court Pongdokiba Wafam Ahan by Headline Tori, Legana Tazaba Pirakwadagi, PMJ AYG, Kat Pibasina, Hana Gumna Sel Tingdana, Lying by Yargani, Haiba Pau, Hoyalan Paugi, Ahan ba Lamaida Marui Pau in the Fongli. Manipur Melda, Governor na, Hargar. Tiranga campaign bike rally lamtha kreba pau ahanba headline tawri Shanghai Express English edition da mafam kharada urban rock project ki thaba hore Imphal gi maruiba lambi kharada rigid pavement gi thabak sing paket pa hore haiba pau ahanba headline tawri Ganphu mel da sarkana thaja pirakpodagi lanai hospital sing hanagumna PMJ YG makhada layeng hauragani haiba pau ani suba headline tawri Tamilong Times da Tamilong Jila da PM Posan Midday Meal Scheme app season aduna monitor tawba horgani haiba pau ahan ba headline tawri Hills Hornbin Express da census tawdringai da illegal immigrants sing hana khandokadabani MP Sana Jawba haiba pau ahan ba headline tawri Rajesh Thagachari Amukhomba Aroibada Maroiba Pau Manipur ngasi athoba singi numit Patriots Day pangthokli Security Force na Churachandpur Jila degi Kujukalai kya phagale amasung Sangsaki Sabha animaki mipam ngarang hanjin yethokraba matung thasiki tarani panda amuk hanna phamlagani Pau loijare